Housing Ahamada Maruiba Pau. Korkom gi shutdown marakta kanba seksin thorang lokhatuna Manipurda Humfutara Hundoi Suba Republic Degi Thoram Paksana Pangkokre. Ruling BJP gisu ahamba tangka ki ticket lauthokna masem sabaga loinana Imphal gi nitaipa chuthekta leiba party gi head office ta akanba security gi thorang lokhatkre. Amadi Congress na Wakhalon Manaba Party Mangaga Pre-Poll Alliance Semduna Lakatoriba Manipur Assembly Mikal Thengnanaba Sem Sakre. Pau Sandona Pizari Manipur dasu Bharat ki Humfutara Hundoi Suba Republic Degi Thoram Ngarang Imphal gi Kanglada Pangthokre. Thoramasi Manipur gi Governor La Ganesha na Bharat ki machu ahum gi firal singkhatpaga loinana Bharat ki National Anthem saktuna haudoki. Tongan ba contingent tara nithoina saruk yaduna pangthokpa March Pass ki salami Governor na Oki. Minister MLA Singh amasung senior official kaya na saruk yakhiba Republic Day thoram aduda Manipur gi Chief Minister N Biren Singh na miyambu taram na oktuna yaifa paujal supiki. Numit asi lebaki yamna chawthokchaningai oiba numit amani. Bharat na English singama chamapan nifu taret ki August ki tang tara mangada ningkha tamduna English singama chamapan yangkaida Bharat ki samvidhan chanaba ngasigi numit asidagi horakhibani hainasu CM Birena pangthoki phongdoki. Thoramaduda Governor na officer amadi Manipur Police ki personnel singda President's Police Medal for Distinguished Service, Police Medal for Meritorious Service amasung Union Home Minister's Medal for Excellence in Police Training piduna ikai kumnabasu utki. President's Police Medal for Distinguished Service Funkiba Singh Adudi, Inspector Vigilance and Anti-Corruption W. Asok Kumar Singh amadi 2nd Battalion Manipur Rifles ki Havildar Sambulal Pradhani, IGP Prison Lunsek Kipgen, Inspector Vigilance and Anti-Corruption ki Tokchom Manihar Singh, Inspector Kangpokpi NZ Anthony Suarez, Sub-Inspector of CID SBL Devananda Singh, 1st Battalion Manipur Rifles ki Subedar Kaikhozam Thazen, Zamindar MPTC MD Lal Muhammad Amadi 6th India Reserve Battalion gi Havildar Wangkhairakpam Robindro Singh na Police Medal for Meritorious Service Funki. Amaromda Zamindar MPTC Laisham Singkhai Nganba Amadi Rifleman MPTC Thongram Ajit Singh bo Union Home Minister's Medal for Excellence in Police Training gi medal piduna ikai khumnaba utki. Tarani Thoi Suba Manipur Assembly Election Gidamak Tongan ba Party Singi Ahan Batangka ki ticket Lakthong ki bagal loinana ruling BJP gisu Ahan Batangka ki ticket ngasi Lakthong lagani haina pau gilikun Singh na hairi. Mirep ki list Lakthok ba sem saba marakta Imphal gi nitaipa chuthekta leiba BJP Manipur Pradesh ki head office ki akoibada akatma security ki section thorang lokhatkre. State amadi Central Parliamentary Forces na ngak senbagi thabak paikhatli. BJP ki candidate list finalized tawba oina haukiba January 15 da Central Election Committee CEC gi mifama New Delhi da leiba BJP headquarters da pangthoki. Constituency humfuleba Manipur da February 13 amasung March 3 da tangkak ani thokna assembly mikal pangthokani. Vote masing March 10 da thigani. Manipur da coalition government luchingliba BJP asi ticket pibagi matangda party manungda charang na ba fibam ama mayoknari. Constituency humfuda BJP ticket ta vote lepning ba mioi ani dagi ahum fawba lai hairi.
Marak asida lakadoriba Manipur Assembly Mikhalda Andro AC da Mirep oinaba thorang tawriba Laurembam Sanjoy ngasi BJP primary membership tagi resign tawkhre. Sanjoy asi Andro gi hanigi MLA TA Shyam Kumar gi akanba rival ni. Mahaki resignation letter adu ngasi BJP Manipur Pradesh ki president Adhikari Mayum Sarda Devi da pisin ki hairi. Panba yabadi matam kharagi mamangda Sanjoy asi BJP gi active member ama oiduna lakhibani. Congress na Wakhalon Manaba Party Mangaga Pre-Poll Alliance Semduna Lakadoriba Manipur Assembly Mikhal Thengnanaba Sem Sakre. Wafamasi ngasi Imphal Congress Bhavan da Pangthokpa Paugi Mifam amada Congress Legislature Party CLP Luchingba amasung Hanagi Chief Minister O Ibobina Lakthokhibani. Mahakna haiki dictator ga pangkak oiba lengak muthatnaba Congress Party ga Wakhal Manaba Atopa Party Mangaga Punduna Mikhal Thengnaduna Anoba Lengak Semnaba Warep Laure. Pre-poll alliance ta saruk yariba sing adudi CPI, CPIM, RSP, GDS amadi forward block ni. Paugi mifam aduda Manipur Pradesh Congress Committee MPCC gi President N. Loken, Congress Working Committee CWC gi member kay Khangam, CPI Manipur State Unit ki Secretary L. Sotin Kumar amadi party taruk atay maru oiba luchingba sing su saruk yaki. O ibo bina makata na haiki BJP na luchingba lengak asina lamdam asigi Autonomous District Council ADC Mikhal yauna. Tongan ba maru oiba thabak thoram sing namsin duna lengak chukli pai duna leire dictatorship ka pangkhak oiraba BJP na luchingba center gi NDA lengak na lebak asi da piriba chaitheng asi miyamna khanglaba ngaktani asigum lengak asi mayok ta leiduna ahongba ama purakna ba miyamna wakhal muna khanduna achumba daita loba darkar tare haina su ibomina fongdoki koi hariba National Congress CPI CPIM forward block aduga Janata Dol S the Singba political party tarukna kunjalaga lakadoriba election data akoi hojik paliba NDA BJP led government ase maithiba pina koi anova irama haisira anova chapter ama koi hanga Manipur praja singi seva taunana haina koi lecture anova front asigi hojik paliba government sumaina koi tawjaroi election mamang da soi na koi front haisira koi alliance sigi maming na koi thonjagani masigi common minimum program akoi work out tawjagani praja miyam da koi thamjana ba hotna jagani Pangthokadoriba Mikhal asida Khurai AC gi oina Congress ki mire puthoklaroi haina MPCC gi President N. Loken na paugi mifam aduda lauthoki CPI gi puthokliba mirep asida Pre-poll Alliance semleba party taruk asina saugatna ba warep laure Manipur gi tongan ba constituency humfuda party taruk asina puthokliba mirep singda amana amabu saugatna duna Mikhal thengnaragani haina Loken na haiki BJP na luchingba lengak muthatuna Congress na luchingba maru mara chetpa lengak amukhana state asida halak lagani haina su mahak na fongdoki CPI Manipur State Council gi Secretary L. Sotin Kumar haiki party taruk asina Punduna BJP na luchingba lengak asi namthuduna left secular amasung democratic oiba lengak ama same gani elect ai koi lakadoriba ai koi tara ga nithoi suba Manipur Vidhan Sabha gi election state ai koi asugumba Bharatiya Janata Party hariba sigi sasol rasi koi Bharat tagi amasung Manipur tagi ai koi tangai mak phatana lokok da batara ga ai koi Bharat amasung ai koi state sing asi maning da hanbagi tanja do lapaga loinana koi state manga pangthok ga ai koi Manipur gi oina huji kidai ai koi pre-poll alliance sama ai koi lakadoriba election sta thengna bagi tamakta ai koi punna CPI aduga CPM aduga RSP JDS aduga forward block aduga ai koi Indian National Congress asigumba party taruk asina pulla kanda handaki lakadoriba kai hoi suba Manipur Vidhan Sabha gi election da ai koi punna chaminnar kana ngasida Manipur da lejiba BJP gi sasol asi ai koi maru phangna muthatna ba hona bada ai koi punna achoba thodang ama longminar si haidana ai koi mamang dagi matam dia gi mamang da ai koi khanaraga naneraga lakpa adu ngasidi yamna nungai ba miku adu oiba ga lonana mayam punna makta aina ai koi party sigi personal amoina aina ngasigi media gi ai koi kuthang da thamjari BJP gi lenga ga se
ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯃꯉꯥꯒꯤ ꯏꯂꯦꯛꯁꯟ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯗꯩꯗ BJP ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯣꯜ ꯇꯔꯨꯛ ꯑꯇꯩꯁꯨ ꯌꯥꯎꯔꯛꯈꯤꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯖꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯠ ꯍꯨꯝꯐꯨꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯦꯞꯄꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯂꯦꯐ ꯑꯃꯗꯤ ꯁꯦꯀꯨꯂꯔ ꯗꯣꯜꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ 12 ꯁꯨꯕ स्टेट असेंबली इलेक्शन असे बस कोई पुंजरे लोइना कोई CPI की माइकई मैक्सिमम सैक्रिफाइस कथोप मग लोइना हदक लाकदोरिबा इलेक्शन असे याम तराइन लौदबा सिन मरम वरकांदा अखोइना केंद्र मदा खुराई सिदा कोई कॉमन कैंडिडेट कोइना हाइबे दोल तरु बसगी कॉमन कैंडिडेट कोइना CPI अखोइ की माइकई लेप्चरे लोइना कक्सिंग दना कोई फ्रेंडली कंटेस्ट तौनगनी Election Commission of India ECI na Manipur State Assembly Mikhal ga mari leinana thadorpa cherola maga mari leinana ngasi Imphal da leiba Chief Electoral Officer CEO Manipur gi conference hall da paugi mifam ama pangthokre Additional Chief Electoral Officer N Pravinna haiki mirep oriba mioi amagi masada natraga tongliba gari da mi shiba yaba khusu khulai Nisana chingba puduna chatpa thengnarabadi SST Enforcement Agencies na phajinduna ECI gi order amasung instruction gi matung inna makha tab action lokhatkani lupa lising yangkhai gi mathakta puduna chatpada SST Enforcement Agencies na thengnaba tarabadi election ga mari leinade haiba matik chaba praman pidraba fawba sanfam adu phajinduna thamgani N Pravinna haiki election notification thoglaba matung pung nifunipan gi manungda mirep singi manungda karigumba crime ga mari leinaba case ta chenaba yaurabadi pauche amadi electronic media da hiram adugi matang da akupa marol fongadabani political parties singna su karigumba crime ga mari leinaba case ta chenaba mirep ta ticket pirabadi ticket pibagi chap chaba maram miam da khangan gadabani haiba Supreme Court ki order ngakna chatnaba hona si haina sum hakna appeal tawki Mahakna haiki ECI gi makhada Chief Electoral Officer Manipurna PWD amasung ahal oiraba sing loinana postal ballot ki kuthangda vote thadagadaba singi thaurang khudingmak paikhatli polling station lisingani chamri online amadi offline da webcasting tawgani additional CEO na makhata na haiki madudi COVID-19 pandemic ki section thaurang lokhatpa oina mikhal pangthokadaba Numitki mangoinana polling station khudimak sanitize tawgani hand sanitizer mask na chingba yenthokpasu haukhri hairaduna health service da location khara the helicopter service su laigani haina Pravin haiki ECI na piriba instruction amadi state ki oina piriba SOP guidelines sing ngakna chatuna mikhal asi mai pakna pangthokna ba hona minasi haina sum hakna appeal tawki Haukiba pung kunmari asida Manipur mioi chahum humfumanga nauna COVID-19 positive oikre laina asina maram oiduna mioi ani makhata na laikidre sample puna lisinga machama pan tara manga test tawda hariba casing asi fangkibani haina COVID-19 command control room na hari positivity rate asi cha da tarama pan dasmik ama oikhi hariba pungfam asida mioi chani nifu humdoi covid gi fagalaktuna discharged tawki COVID-19 command control room dagi thadorok pacherol amana hauzik state asigi COVID-19 case masing asi lakh ama lising kuntra mathoi chatret kamari yaure loinana laikhidaba masing na lising ani kuntra taruk ni hairi NREZA gi card holder sing na ngasi ayupung taruk tagi panchayat na konba mafam pumna makta kauba total shutdown gi khongjang na mahausa gi pusida chaun akaiba pikre Pung kuntra taruk strike asi hayeng numidang wairam pung taruk fawa chathagani miyam na khongjang asi sawat piduna mateng pangbiu hairi Handro amta kenu ta buya roisda handro Hello tukan thong singgelo Simbang da bang hello Tukan thong singgelo Simbang da bang Manipur pumada NREZA gi fund central government na thadokraga state government na pibidana lairiba asigi mayokta yaninda bafongdokpa oina haukiba pung kuntra taruki banjiribam district ki mafam kaya da su chauna mami takre
NREGA की जॉब कार्ड होल्डर सिंगी खुसुमन अथुबदा पिथोकपियु हाइबा दाबी तौदुना लंबी थिंगदुना जेरीबाम की गुलारथोल अमदी लमखाई कैथेलदा खोंजन चंगसिनखी बन असिगी मतंगदा हिलगा जीपी की वार्ड नंबर 3 की मेंबर एन सुचित्रा देवी नहाई ngasi जेरीबाम की जॉब कार्ड होल्डर सिंगना लंबी थिंगलिबा असि NREGA की फंफम थोकपा सेनफम फंगदबगिनी लिसिंग अनि कुमाथोई की NREGA की अखोइना सुखिबा थबक सिंगी सेनफम सेंटर न थादोरक लबसु स्टेट लेंगाक न ngasi फाउबा थादोक पिद्रे अखोइ जॉब कार्ड होल्डर पुमनमकना थोगलक्लगा लेंगाक त अखोइ की खुसुमन की सेनफम पिबियु हाइबा दाबी असि तानबनी स्टेट लेंगाक न अथुबा मतमदा प्रजा मियाम की अवाबा उबिरगा फंफम थोकपा NREGA की खुसुमन असि थादोपियु हाइकी लोइनाना अखोइना लाउरिबा खोलाव असि लेंगाकना ताबिद्रबदी हेना कनबा खोगदंग संसिनलकनी ममांगदा अखोइना हाइजखिबसिंग अदु लेंगाकना ताबिदबगी ngasi अखोइ मयाम थोकचरकपनि हाइना फोंदोकी अखोइगी खुसुमन पिबियु NREGA की सेल थादोपियु हाइना स्लोगान कयासु लाउकी होल्डर सिंह अंग्रेजी स्टॉक थोगा अखोइ सुमाइना अखोइ प्रोटेस्ट तौजबा लंबी थिंबा खोपा तौरिसे अखोइ की NRGS की पैसा अखोइ सेनफम अखोइ 2021 की अखोइ की NRGS की फंफम थोकपा सेनफम अमदी अखोइना लाइबिलिटी दा सुखिबा तबक सिंगी अखोइ की सेंटर दगी थादोक पिरकपा सेनफम से स्टेट लेंगान ngasi boba थादोक पिरक्तबदगी ngasi अखोइ की जोका होल्डर पुना मंगना थुगलागा अखोइ लेंगाक दा अखोइ की सेनफम थादोक पियु हाइबगी मतंगदनी ngasi अखोइ मयाम थोरक्तना लंबी थिंबगी थबक तौजरिबसी अदो अखोइ स्टेट लेंगान नसु यारि मखै अथु मतमदा अखोइ प्रजा मयाम की अवाबसे उबिरगा अखोइ की फंफम थोकपा NRGS की खुसुमन से थादोक पियु हाइना अखोइ हाइजरी लोइना अखोइना मखा ताबा अखोइ असदगी हना अकन बखोंदंग जंगसिलकनी अखोइना करिगुंबा अखोइ की लेंगांग अखोइ की वाफम से ताबिद्रगदी हाइना अखोइ ngasi मयाम से मफम सिदा थोकसरकपनी मतंग असिदा अतेंपा ब्रेक अमा लौमिनसी करिगुंबा दोम युमदा लैबा अनाबसिंगी हिदा कापा ड्रेसिंग तौबा ब्लड सैंपल लौबा राइस ट्यूब हापा कैथेटराइजेशन हापा एनेमा तौबिनबा एक्सपीरियंस लैरबा नर्स अमदी डॉक्टर थीबदा अवाबा थेंगनबिरबदी वाबिरगनु मेडलेन होम नर्सिंग केयर सर्विस मणिपुरना पुंग कुनमरी चुकना अदोमगी युमदा लाक्तुना हिदा कापा इंजेक्शन पीबा ड्रेसिंग तौबा फीडिंग ट्यूब हापा कैथेटर हापा अमदी मखल किया के अनाबसिंग एक्सपीरियंस लैरबा डॉक्टर अमदी नर्सिंग लाक्तुना मतेंग पांगजरी अकुपा मरोल गिदमाग मेडिलेन की हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तौदुना तानबियु नत्रगा गूगल प्ले स्टोर दगी मेडिलेन ऐप डाउनलोड तौदुना बुकिंग तौबी ब्रेक की मतुंग ताराम नोकचबग लोइना मखा ताबा पाउ पिजरी बिष्णुपुर डिस्ट्रिक्ट के मिनी सेक्रेटरीट कॉम्प्लेक्स तंगरांग डीसी बिष्णुपुर लौरेंबम विक्रमना अथोइबा मितुंग ओइदुना हुफु 13 सुबह रिपब्लिक डे की थौरम पांगथोक्रे डिस्ट्रिक्ट पुलिस की एसआई पानमईना पैरेड कमान ओइदुना कंटेंजन अनी न पीबा मार्च पास की सलामी डीसी न ओके थौरम अदुदा डीसी विक्रमना लेबाक की दमक कथोकपगा लोइना लेबाक थबक तौसी हाइना मियाम दा अपील तौखी लोइना मेडिकल डिपार्टमेंट न कोविड थेंगनाबदा लौरिबा थौदांगबुसु महांगना थागतपा फोंदोगी एनवायरनमेंट कन्नबा होनबा फॉरेस्ट डिपार्टमेंट न लौरिबा थौदांग कयाबुसु डीसी न थागतपा फोंदोगी तुंगदा बिष्णुपुर डिस्ट्रिक्ट की तोआन तोआनबा गवर्नमेंट डिपार्टमेंट सिंगी मथौ निथिन तौबा कर्मचारी सिंगदा पुंगनिंग थौगतपा ओइना सर्टिफिकेट पीदुन इकाई खुमनबा उतकी थौरम अदुदा एसपी बिष्णुपुर एन हेरोजेट डिस्ट्रिक्ट लेवल ऑफिसर सिंग अमदी स्टाफ सिंग सु सरुक याकी आइन थेंख्रबा लालहौलुक कोरकोमना कौकिबा पुंग 19 की मणिपुर सदाउना मरम ओइदुना ngarang बिष्णुपुर डिस्ट्रिक्ट तसु साउन अकाइबा पीख्रे इंटर डिस्ट्रिक्ट पैसेंजर सर्विस लेपखी अमदी कैथेल सिंह कानाखिदे डिस्ट्रिक्ट असिगी मही तमफम संग अमदी बैंक सिंह थोंगलोन की अदुबु मई इसिंग मेडिकल अमदी मीडिया की हानगुम मथौ तौनखी
Humfu Tarahundoi Suba Republic Day Thoram Technopole District Headquarter the District Deputy Commissioner Manwanching na Machu Ahumgi Firal Chinkatuna Pangthoki. Technopole District Police ki More Additional SP Yumnam Premzit na Parade Commander Oiduna March Pastor Contingent Singh na Piba Salami Deputy Commissioner na Oki. Thoramadu the Technopole District Police ki SP Golimang 20 Suba Sam Rifles ki Commandant J Narhayanan Official Singh amasung Village Chief Kayana Sarukyaki Loinana Deputy Commissioner na Republic Day Thoramga Mari Lainana Wafong Kaya Fongdoki Thoramasiga Mari Lainana Police Department yaw na Tongan ba government official amadi Village Chief Singh da certificate amadi sports ki item kaya su yentoki Tungda Mars Pass Contingent Singh da su certificate piduna ikai kumna utki The office Technopole District to receive the same list. The next to receive the certificate is SIDU posting. Lebaga si tongan mamafam singda pangthok na bagum Jiribam District ki oina su akan ba security ki seksin thorang marakta District Administration Jiribam na sinduna Jiribam gi chingdong lekai da leba DC office complex da Humfu Tarahundoi Suba Republic Day gi thoram mapungfa na pangthoki Thoram adu da Jiribam gi Deputy Commissioner M.W. Malemnganba Chinglay IAS na Chief Guest oiki Jati gi sai saktuna Jati gi firal chingkhatki Jiribam Civil Police 7th IRB amadi 87th Battalion CRPF na Mars Pass Contingent Singh oina sarugyaki SDPO TS Chamna Anal MPS na Mars Pass ki Parade Commander oiki Thoram gi Chief Guest Deputy Commissioner W Malemnganba Chinglay na haiki Bharat na ning tamba fangliba asi Mama leba ki dama kathokiba Mahatma Gandhi Bhagat Singh amadi Chandrasekhar Azad na chingwa miyoi singh bu aikhoina kaufam thokte Jiribam District asigi health yauna sakhat lambi da sangsili hairaduna COVID laichet asida kannaba aikhoi punna thabak tawmina si haiki lakadawriba election ase yamna santi leina amadi fazaba mongda pangthoksi haina su DC na haiki DIPR na putopa 26th January ga mari leina na fongba Manipur Today kawa booklet amasu miyamda yenthoki thoram loisilakpada March Pass da makok mathang taraba singda prize piki loina na Mathaw Nithina Tauba officials sing the Su Appreciation Certificate PK. We should not forget the sacrifices of all the freedom fighters like Mahatma Gandhi, Bhagat Singh, Chandrasekhar Azad and others who fought against the British. We should remember the teachings of freedom fighters, Gandhi's non-violence philosophy and follow it in our lives. We have improved on several fronts, especially in healthcare. We have reopened the COVID care center, isolation wards, ICU center in the district hospital, and oxygen plant is now functional. Our manpower of doctors and nurses have increased. A number of instruments have been procured in the district through CSR activities. We have also progressed in the Jal Jeevan Mission, agriculture, etc. Sizang Veng Youth Club Morena Sinduna Ahanba Youth Day gi thoram ama ngarang Sizang Veng da leba Nengtingkai Primary School da pangthokre thoram aduda je Khongsai Vice President ST Morcha BJP Manipur Pradesh Haupu Haukip Social Worker Philip K Khongsai President More Youth Club amadi James Zamkhopau Baite amadi Chairman Sizang Veng na maru oiba miyoi oina saruk yaki thoram aduga mari leinana je Khongsai na haiki 42 Technopole constituency asida BJP ki ticket fangduna mirep oirakpa miyoi aduda punna support tawminasi thoramgi saruk ama oina nat kyoiba jago isai kaya su pangthoki Gammet nam ngailu komjong si elma pocket lagi sohen government ai so ting le scheme na dei dei chu soi bol theina permit ni pi teng la pinange hen tu la tu mang ka pi thei koi apa ka ban la ye ti chu ka sei do no min tin ka sei sau jak dan matang sida aten break amaga sulominasi Karigumba dom yumda laiba anaba singi hita kappa dressing tauba blood sample loba
rise tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hida kapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anawasing experience lairaba doctor amadi nursing laktuna mating pangzari akupa marol gi damak Medline ge helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi breaking matungda makata ba pau pizari More Lokchau water supply scheme gi polam sing masak khangdaba singna huran khre matam khara more miam da ising pibangam khiroi hairi Indio Myanmar border more ward number 1 rom da leiba Indo Myanmar friendship iron bridge manak ta leiba water supply scheme asigi pump house tagi more gi mafam khara da matam khara ising pibangam khiroi haina PhD more gi AE basantana phongdorakli Mahakna makhatana haiki haukiba tha amagi mamangda Indo Myanmar border iron bridge manakta Lokchau Turel da leiba water supply pump house asigi manungda leiba water pump amadi motor na chingba tongan ba potlam sing huran khre masigi makhatarakpada amuk tha asigi tangkun mangagi ahingda masak khangdaba singna pump house asigi thong thugaiduna manungda leramba electric ki wire sing amadi potchai kayamarum huran khibana maram oiduna pump house asi seasonaba yadana leire Pump house asi semjin sajanba loidriba faubudi pump asina konba moregi mafam singda ising piba ngamkhiroi masigidamak more miyamna warobidana ba appeal tawrakli More water supply scheme gi e basantani mamangda khoigi Lokchok Turenda pump house service dagi pump lowkhre motor su lowkhre aduga ngasina amu oya pa thongji thugairaga makha tabada khoigi oyar kari loina phaktana pugre aduna matam khradang di sigi sindok sin tawwa changadawnina more prajajna waru biganu matam khutang ising lak tawdu campaign tawbiganu na haijake Kabui Indian Manipur na sinduna Lurani Gadin Lugi Chama Tarit Suba Mapokumo Tharam Ngarang Mahabli Kabui Khulda Leba Kabui Indian Manipur gi office ta pangthokre Tharam Maduda Kabui Customary Council gi president ke Gangmumai Kabui Indian Manipur gi president ke Dr. Hira Kabui amadi All Manipur Kabui Women's Organization gi president Lu Kainyarashi Longmai na saruk yake KVK Tamenglong gi oiba the Scientific Advisory Committee meeting lisingani kunithoi ngarang tupul KVK Tamenglong District Office ki manung chanba Charoi Sagotlong da pangthokre Thoramasi ing lisingani kumathoi gi chahi gi oiba progress report amadi ing lisingani kunithoi gi chahi gi oina paikhat kadaba thorang sing warep naba online amadi offline da pangthokhibani ICAR Research Complex for NEH Region gi Director Umyam Barapani amadi ICAR ATARI gi Director Umyamga loinana ICAR Research Complex for NEH Region Manipur Center gi Joint Director na mifam maduda mithunglen oiduna online gi khuthangda saruk yaki amasung Manipur gi ICAR KVK gi staff sing KVK Chandel Chorchanpur Ukhrul amadi Imphal West District ICAR Manipur Center gi scientist sing agriculture horticulture amadi soil conservation gi mihut sing Veterinary and Animal Husbandry Department amasung None amasung Tupul Khulgi Progressive Farmer Single Loinana ATMA Tamenglong District Manipurna Thoramadu da saruk yaki Modhu and Sanamahi Memorial Trust Paurabi gi Secretary Wahengbam Janmenjoy Maitaida Humfutara Humdoi Suba Republic Degi Thoramda Certificate of Commendation for Social Service Pirakpada Trust Asina Harau Tayamba amasung Thagatpa Phongdorakli Certificate asi DC Complex Forum Patangarang Pangthokiba Thoram Amada Imphal East District Deputy Commissioner K.S. Daina Devina Kusinnar Kibani. Haina Modhu and Sanamai Memorial Trust Paurabi Chairman Wahengbam Ibohan Bina Thadoropa Cherol Amana Hairi. Wahengbam Janmenjoy Maitai asi Trust na Chalaiba Jam Public School Paurabi Principal Oibata Natana COVID-19 pandemic manungda lepa laitana Imphal East District ki mafam singda laichat asi
Lanthengna ba yauduna miyamgi mating pangduna laki haina cherol aduna makhatari. Mahak mamangda Saumung Jila Parishad Waiton Gram Panchayat District Administration Imphal East COVID-19 Joint Task Force Porabina Chingba Singna Tongan ba certificate paidun ikai kumna kibasu lairi hairi. Aroi badamaru iba pa omukana. Korkom gi shutdown marakta akanba seksing thawrang lokhatuna Manipurda hufutara hundoi suba Republic Day gi thawram paksana pangthokre. Ruling BJP gi su ahan batangka ki ticket lauthokna masem sabagalone na Imphal gi netaipa chuthekta leba party gi head office ta akanba security gi thawrang lokhatkre. Amadi Congress na Wakalon Manaba Party Mangaga Pre-Poll Alliance Semduna Lakadoriba Manipur Assembly Mikal Thenana Basem Sakre. Matang is the Pony TV na Pizaba Nundangi Manipuri Paulo Izare Yang Bidi Papunda Mapu Amukana Krumzari.